COVID-19 की लॉकडाउन मरम ओइदुना मतम कुइना मपानदा पंदुना लैरुरबा मणिपुरी मचासिंग अखनबा ट्रेन अमदा जिरिबाम तमना पुरक्कदौरिबा असिगी सेम साबा अयाम्बा लोसिलखरे ngarang imphal dagi chakkiba bus yankaisu ngarang numida wairam jiribamda thungkhibaga loinana Transporters and Drivers Council TDC gi maiki dagi su akanba checking tharang lokhali District Administration gi maiki dagi su mioi lising amaga chamaga nefu aduna hayeng nungthil hek thunglabaga screening gi thabak paikhatnabasu sem sakre Tengnopol District ki manung chana leiriba Kwathada leiba Kunsuba Assam Rifles na ngarang Myanmar border manaki Chatong village dagi Molphai village phauraga mari leinaba chi chang yaudana naronda u round piece kunga tare purka lakpa gari truck manga amadi Winchur box ahunga konana mioi tara fare hari Winchurup sing adu Kwatha khulgi khunja singa loinana mai thadra mangan khre makha tana u purakpa truck gari manga aduga mioi taraga konana More Police Station da sinaraba matungda ain gi oiba matung ina More Forest Department da More Police na makha taba action lokhanaba sinakre hari COVID-19 na maram oiduna miyamna awaba kaya mayoknariba asigidamak ngasi Mau Women's Business Union na Mau da phangba yansang napi gi polam kaya uraktuna ngasi ayu UCM gi office ta laktuna UCM gi thau puriba singi bafam da khusin nakhre ngasi khusin naramniba yansang napi sing asi UCM gi maikei dagi amuk tampak lamda leiba awaba taraba miyamda amuk yenthokadabani hairi Churachandpur District ki manung chana maitai singna khundariba khumujamba maitai lekai da ngasi mafam aduda leiriba hena khudong chadaba yumthong chahum henbada chana thanaba polom kaya yenthokre maitai society Churachandpur na mapung oiba thodang lauduna angamba donation sing haigatuna hariba polom sing asi ngasi yenkhibani hairi China Institute of Medical Sciences Porompada achobo thodang lauduna Manipur da laik laisu tamduna leiriba mahiroi sing lockdown na maram oiduna panduna leirakhiba adu ngasi institute asigi mamangdagi akanaba bus ahum sinduna Arunachal Pradesh ki dam ifal thadokre punna Arunachal Pradesh ki mahiroi hompu tongkhiba bus ahum adu MMWO gi president Abdullah Fundre mayumna lamthaki ngasi chatkriba bus ahum asina imphal tholakpada Arunachal Pradesh da panduna leiriba Manipur da gi mahiroi hompu ni thoi amu pungduna lakani hairi Brahmapur Social Club BSC Brahmapur Lalji Lakpa Laikai gi members sing amadi Laikai asigi mioi singa khusam naduna angamba senpham khaigan naduna ngasi club asina konma mafam sing da leiba COVID-19 maram na oiraga hena khudong chadraba yumthong sing khangaktuna nomi changda yadraba angamba chana thangnaba polam kaya club asigi ground da ngasi yenthokre